Iranna Amuk Hana Strait of Hormuz Thingjinkhre. IRGC-na India gi jahaz te attack Tourakhre. Iranna Strait of Hormuz mapung phana hangdokle haina lauthokraba matungda United States ki President Donald Trump na Iran gi hithangpham sing blockade tawba dudi makha chathakigani mapung phana blockade tawkhigani haina phongdokhibana maram oiduna Iran na yamna thuna amuk yamna maruoiba samudra gi lambi asida athingba thamjinkhre. Iran ki Joint Military Command na Strait of Hormuz ki control ase hana gi phibam da amuk tare Armed Forces ki akanba control makha da chatharagani haina phongdokhi. US na Iran gi hithangpham sing blockade tawriba makhai Strait asida makha tana thingjinkigani haina Joint Military Command na haiki. Mamangda Iran gi Parliament ki Speaker Muhammad Bagher Ghalibaf na Iran gi mayokta makha tana blockade tawrabadi yamna maruoiba samudra gi lambi Strait of Hormuz ase Amuk Hana thingjalakpa yai haina section wa haiki. Social media X ta thagalakhiba post amada Ghalibaf na yamna maruoiba samudra gi lambi asida jahaz honba ase Iran na yamna section na panaduna tawgani haina phongdokhi. Blockade makha chatharabadi Strait of Hormuz so hangdoktuna leiroi haina mahakna haiki. Jahaz honba ase apiba lambi da hongadabani amasung Iran ga ayaba yauraga hongadabani haina speaker na haiki. Iran gi Foreign Minister Abbas Araghchi na Lebanon da ceasefire leiriba makhai Strait of Hormuz mapung phana hangdoklagani haina lauthokraba matungda Ghalibaf na amuk chayatna wafam asi phongdorakhibani. US ki maikaidagi thamkhiba wafam sing reject tawraduna Ghalibaf na makhoina mi halaga lan mai pakpanate wari sanabada makhoina kaidawnungna ngamloi. Strait of Hormuz hangdokadra natraga thingjingadra amasung thabak asi karina panagani haibase pangthoklaga khangadabani. Social media na lepkadaba natte haina phongdokhi. Trump na pung amagi manungda claim taret tawkhi. Madui claim singdu chumdaba ngaktani haina Iranian Parliament ki Speaker asina haiki. Claim singadu karino haibadudi mahakna phongdokhide. Marakasida London dagi phangba paw amagi matungina Islamic Revolutionary Guard Corps IRGC gi gunboat anina India gi tanker jahaz amada nongmai kapsinduna attack tawkhre hairi. UK Maritime Threat Operations Center gi matungina Oman gi awang nongpokta tanker jahaz adugi manakta IRGC gi gunboat ani khak sangsilakhe amasung BHF challenge habadi radio gi khuthang da warning toba amatta tawdana tanker da kapsin ki hairi. Attack aduda tanker amasung crew members sing thodokpa sokapan di yaukhide. Marakasida atopa pawgi source amagi matungina Iran na Strait of Hormuz hangdokle haina lauthokpadagi lambi asida thokhaunaba honjalakhiba jahaz tararom Iran na Amuk Hana lambi thingjalakpadagi mamai leiraga hanakhre hairi. US ki apamba makhai angdaba yaroi haiba dabi na maram oiduna Amuk Hana wari sanaba pamdre haina Iran na phongdokli. Yamna maruoiba issue kayagi matangda tathok tasin tawsi haibagi mawong oidaba adubu masagi apamba pumnamak pidaba yaroi haina United States na dabi tawbu maramna nahonana amuk US ka hakthengnana wari sanaba pamdre haina Iranian regime na phongdokhre. Media gi interview amada Iran gi Deputy Foreign Minister Said Khatibzadeh na Iran gi enrich tawraba uranium stock adu US ta kaidawnung da piroi haina su phongdokhi. Wafam asi matangda US ki President Donald Trump na tawkhiba claim sing mahakna reject tawkhi. Enrich tawraba uranium amatta US ta pithokloi madu oiroidaba wafam amane aikhoina nungang pokpa wafam singi matangda wa khananaba sem sari adubu oiroidaba wafam singi matangda di aikhoina karigumba amatta yaroi haina Khatibzadeh na haiki. Mamang sahida US na Iran gi nuclear site singda attack tawbada thak wangna enrich tawraba uranium kg samri nifurom phumjillaga leikhre haina thajari. Maduga mari leinana Trump na US na Iran da chatuna nuclear dust pumnamak lauthoklegani haina phongdokhi. US amasung Iran gi marakta paw phaunaba kaya leikhi. Adubu Iran na ka henmanba wafamni haina khanba sing US na hanba leitana dabi tawkhi haina mahakna haiki. US na makhoi gi apama makhai phangdaba yaroi haibagi mawongda dabi kaya tawba maramna aikhoina hakthengnana unanaba sem sadre.
hangthengna unadringeida framework agreement tama hana leikhai tanaba Iran honaduna lakpani haina khatib jade na haike Strait of Hormuz ta jahaz singda nongmai kapsilakpadagi India na Iran gi envoy kokhatkre Strait of Hormuz pauduna lakpa India gi vessel anida Iran gi revolutionary guard singna nongmai kapsinduna attack torakpadagi India na Iran gi envoy Muhammad Fatil kokhatkre haina thajaba yaba source singna phongdokkhre thawdokkadugi matangda ambassador ga loinana akanba mongda yaningdaba phongdokkhre hojik phawbagi oinade external affairs minister da official over record ta Fatil bu kokhatli haibagi wafam leitre commercial traffic ki damak ngarang Iran na Strait of Hormuz hangdokle haina lauthorakpadagi commercial vessel kaya ama mafam adu lathokna honarakibani Tehran na haike Strait of Hormuz ase Amuk Thingjalre masi US na nakal ani gi marakta leinakiba yanaba adugi mayokta thabak tawrakle haina maral siraduna athingba si thamlakpani hairi jahaz sing chathok chasin yengsinba amana India gi vessel ani adu Strait of Hormuz lanthokna honarakpada Iranian Revolutionary Guard na nongmai kapsilakpagi report adugi matungda amuk handokkhre hairi vessel sing aduda India gi phiran thetpa super tanker ama madu Iraqi oil barrel million ani purakpani hairi chayol sigi angan basarukta external affairs minister S Jai Shankar na maritime shipping da chathok chasin tawbada soi ngam dana honagani haibagi thajaba pikhibani external affairs minister na mahaki wafam ase Japan na sinduna energy market sing da supply chain da pan bathok tana ba pangthok khiba AZ plus ki online meeting da saruk yaduna haikibani Indonesia amasung Russia gi marakta energy gi mateng pinagadauri refinery amasung storage facilities sing semgat pa yauna energy gi matangda Russia ga mateng pinanaba lambi kaya Indonesia na thidok lagani haina lebak asigi energy amasung mineral resources minister Bahalil Lahadaliana phongdokkhre jatigi energy security hena chesinanaba thau amadi gas center gi capacity hengatnaba sarkar na honabagi sarukaba oina khongthang asi lokalakpani hairi Russia ga mateng pinanaba honariba sida Indonesia gi domestic refining capacity hengat hangane amasung mirai paktagi leiba thauda tangjabagi sang hanthangani haina Lahadaliana phongdokhi Indonesia da refinery semgat pakhaktanatana storage facility sing su sagadawriba sina energy reserve hena ningthina lehanba amasung supply da tangdu laitaba purak pangamgani maroina malemgi thaugi market tangdu laitadaba matamda yamna mateng oigani haina minister na haike maroina energy sector da zatigi interest ka chunaba foreign investment kidamak sarkar na thong hangdoktuna leiri haina mahakna phongdokhi